Hongchik Chathariba Economic Census asida official singna sengna thabak tawraktrabadi sarkar asina yengduna leiroi haina N Birena akanba wafam thamkhre. More lambi paringdagi nisagi polam fagatpa leptri ngasisu nifumdo shuba AR amadi More police na lupa crore manga henbagi brown sugar ga konana mioy ama fagatkhre. CI College Bishnupur gi nauna saba classroom taruk Education Minister TH Radheshyam na sangakhrei Oza nifu tare laiba school college asida mahiro yankhai fa na karam daba MLA Radhakishore na pendaba phongdokhrei Amadi Assam laingak na NRC gi final list phongkhre miyoi lakh 18 hena NRC da yaukhidre Supreme Court ta appeal chatnaba thorang tongnakrei Krumzari Times of Manipur News miyang tabiri bapunongpu Elizabeth na taramnong chari hauzik miyam da pau sandok na pizari Tongan ba Eco Club lising ahumga marifuda environment ki awareness pinaba lupa crore ama lakh yangkhai mari hi senfam ngasi Chief Minister N Birena yenthokhrei hauzik sathaba horiba economic census asida mari leinaba official singna lana isinna ba honaraklaba amadi sengna thabak tawraktrabadi sarkar asina yengduna leiroi haina N Birena phongdokhrei Manipur Pollution Control Board na National Green Cost Program lising ni tarani pan taramapan ga kusam naraga ngasi Chief Minister gi Darbar Hall da pangthokpa check yenthokpa duda Manipur Pollution Control Board ki Chairman L Radhakishore, Education Minister TH Radheshyam, Forest Minister TH Shyamkumar, Minister KIC, Deputy Speaker K Robindro su saruk yakhe Thauramadu Chief Minister N Birena makha taraduna malemasi kari ahongba lakpake haibasi miyamna hena khanglaba wafamni mahousagi khalkaidana thamba haibasi aikhoi miyoibagi tawdaba yadraba thodang amani Masigi damak environment ki matangda mamutana khangba haibasi tangai fade maram aduna mahiroi oiringai matamda hena khanghanba school singda hangliba eco club singda awareness pangthokhanba haibasi yamna tangai fade ngasi district tara tarukta leiriba eco club hangba school singda piriba senfam sing asina awareness pangthoktuna environment kannaba honabada achoba mating oinaba hotnasi makhata na haikibada state asida hokiba mamangdagi soiduna lakpana thabak kaya tawbada awaba ama oiri economic census ikhatpada sarkar gi official singna aranba kaya tawrambana BPL gi manungda leiriba imung kayana kanaba fangdana leiri hauzik sathaba horiba economic census asida niyam chumna ikhatpi naba hotna view haina thambaga loinana eco club masing hengatna ba tangai fade haki phangaiba 309 crore ro madugi manungda afforestation gi nina hojiki singda Kungi lam thawene ekar manga tara pirage sidai da preserve tokjarage na high river singse da hana emphasis PG ko haidna I honorable minister ko soi wari tana jabni aduna koi this government and the practical loiba akoina high ready tawba aduga ngamoi da budu mayam da commitment pi da budu government amani adu mayam dagi suggestion mayam gi involvement mayam gi support public ki support yaugla de koi ngamoi ana wafam krije thamaga ai mayam amhon khurumjari District Tara Taruki Deputy Commissioner Singh Amadi official kya su saruk yakhiba thoram aduda Manipur Pollution Control Board ki Chairman L Radhakishore na haikibada ngasi yenthokliba senfam asina school singda ningthina awareness pangthoktuna environment kannaba honamina se eco club hangba school sing asida awareness pangthoktuna environment ki matangda chawrakna mahiroi lakh 8 romda kanaba pigani Amaromda Imphal manungda nungsit senglaktabagi chang hengalakliba se board na yamna lumna lawri Matam helaba diesel auto sing tingnana ba honaragani Imphal manungda nongmada diesel auto lising ani hena changlakli haiki Tongan ba aipegi environment the social laktan ngasi di pollution thoye maram masina aikoi kuding makna ngasi di aikoi na tawri ba paikhat iba chakot thorang pulang sing ase yan han bada aikoi healthy oiba machang aikoi ni healthy oigi haragadi aikoi mioi ba jiban natana pithribi da leiriba jiba panwa punamakna darkar leibase hingbada darkar leibase karino haragade koi yan hanbada air water ising pollution thoklaba air pollution thoklaba nungsit pollution thorga koi jiba panwa amatti hingmonga mo
Check yenthokpa aduda saruk yakiba Education Minister T.S. Rajesh yamna haikibda mahiloisang singda eco club sing hangba si yamna faba amani mahausagi khal kaitharakliba sida kannaba honabada haurakliba mahiroi sing environment ki maramda khanghanba haibasi yamna tangai fade ngasi piriba senfa masina awareness ningthina pangthokpiu haiki u amana adum leiriba akoi environment leiriba yam sida akoi kanaba loin piriba akoi disturb ta adu masi kanaba pi haibase akoi hauraiba angang sing kaya adagi mi kaya amadi aware oide madu aware oibagi madu khwaidagi live lami se care awareness create tauge haragadi eco club haragadi akoi school sing leiba satra sing leiriba mayam sing masi important oi haidana akoi dc leiriba dc mayam sing siga aduga sp adi district ki administration mayam se tarokanda akoi school ga pulakanda eco club se link khatpane Ngarang numidang pung mga makhairom taba matamda akaknaba pau ma fangbadagi Imphal More lambi ki KLP area dagi More da leiba nifuhum do shiba Assam Rifles amadi More police ki apunba kangbu amana More rom dagi violet machugi Maruti Ertiga car registration number MN02G1409 thoraga lakpa mioi amadagi check tawbada gari manungda lona yadaba brown sugar ni chingnaba packet chamaga marifu tara nipan yaurambadagi fagat pangamkhrai Faraba mioi adu modbungi khole village agi lunkhongam haukip chahi kuntra nipan apokpa hen kholun haukip kawi fagalaba polam sing adu apunba kg masing ani dasmik manga taret mari oikhi amade malemgi kaithel da chawrakna lupa crore manga dasmik ama mari oigani hairi makha taba ain ki oiba thabak sing lokhatna ba faraba polam sing aduga konana mioi adu More police sinakhrei Amaromda Indo-Myanmar ngamkhaida leiba custom preventive force na ngarang nungthil pung ahum tarakpa aduaida Imphal More lambida checkpost hangliba custom checkpoint da foreign car Mazda RX 8 koba ama Myanmar romdagi ain gi wangmada Imphal tamna tholakpada custom preventive force More na fagat pangamkhrei faraba car adu makhataba ain gi oiba thabak sing lokhat pa hokhrei Manipurda education khumang sauksanaba chatharakpa lengaki khongthang ama oina ngasi Bishnupur district headquarter da leiba Chabungbam Ibomchas college CI college Bishnupurda Rashtriya Uchatar Shiksha Abhiyan Rusagi senthang makhada lupa lakh humputra changna sakiba classroom taruk ngasi education minister T.S. Radheshyam Singh na sangakhrei thoram aduda education minister T.S. Radheshyam MPCB and KVIV gi chairman su oiriba oinam kendra gi MLA L Radhakishore Bishnupur Municipal Council gi chairperson L Maniyaima college ki principal Dr. M Mangi Singh athoiba lengbirakpa sing oina saruk yakhi athoiba mithunglen gi oiba warol piraduna minister T.S. Radheshyamna mamangai dadi aikoisi culture da yamna ina khuli haina chokthok charami adubo haujikti tapna mangsilakle ina khulanba culture adugi mahut ojabu uraga thaksi khasi naidaba kari ngangani kari sakani haibadu khanglaktre haina nungnang ba phongdokhi Ini rich culture है सब है मांग रहे हो कोई culture कर्म culture नो ओजाला थसी कासी ना इधर ममा पार थसी कासी ना इधर अदु बदुला कोई culture no there is not our culture that has to be brought back to our education system then only we will become great persons great people MLA L Radhakishore government ki school college fagatnaba lengakna kanna honari adubo school college asida oza nifu taret leiraga mahiroina yangkhai sunadi kaba ude adubo awat apa piu hainadi pangtan da tali oza singsu isagi ithau ningthina tawrasi mahiroi singna ningthina college kanana ba honasi matamdu da lengakna tawba yawa sing tawgani haiki payment facility what sector tawrabane masa koi basini haji masi changi ba Radhakishore to ithau check to bi changi oza singa to bu so ina check to bu changi satha singa su oza singa check to bu changi koi masensi amaga masida check and balance asoi besi puthogare har kadu da koi punna tangara kadu da koi na koi iram da sewa kada bani any institution sewa kada bani aina makhange aina mahaine oza singa leraga na sikari shara ya mahi oza singa pullaga oza da ni putra leraga satha ya kai kadre adudagi mu hai ukana adu wali ada wali haini paugi marthana aten babre amalosari Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari bo offer adudi 5% discount on any trip or any package
Akupa marolgidamak contact tobiyu Lamjingba Cab, Nagamapal Rims Road, Lamjingba Group Building, opposite to Lamjingba Nidhi Limited, Imphal. Aikogi phone number 1800-1027-959 natraga 8794613154. Welcome to Times of Manipur. This is Haripriya Chongram giving you news in Hana na fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhuji aina chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla Break matong na taram na ukchari. In khalakliba mahiroi singbu pukning wakhal sothaba langtak naba singdagi karam na ngakthokani amadi asa amaga loinana mapung fana mahi tambagi wakhalonda Lifeline Foundation New Delhi na sinduna September gi tang mari fawba chathagadaba It's Not Over haina mingthonba thoram ngasi pangai da leiba RK Sanatombi Devi Vidyalaya da pangthokre ngasi ahanba oina hodokhiba thoram aduda Lifeline Foundation gi member Isak Chowdhury amadi artist Sam David na mahiroi singda isai nongmai khudol tambaga loinana Makoina punsi khongchata awa ana sing matau karamna thengnarakhi amadi karamna awaba tanfam singdagi nanthoraki haibagi asengba wari sing paudamduna mahiroi singda thongna hapki pangthokhiba thoram aduga mari leinana program coordinator Dr. Kimnumnem Kipgen Kalimelna hauziki matamda inkhalakliba chahi matangda leiriba mahiroi sing asi hakchang amadi wakhalda ahomba kaya lakpadagi maram ama natraga amana wakhal pukning sonthaba mahiroi ama oina punsida asa mangsilakpagi thawong tatana thokli masigi mathakta hena nungnang ningai oiribadi society tawbagi chang hengalakpa asini pumnamak asi yenglaga nungsiba surgi isai tahanduna makhoida stress ki chang hantahanba amadi mahi tamlingai matamda value based life skill gi matangda hena wakhal tahanduna naitom tabagi wakhalon kautho hanbada natana singnaba amaga loinana punsida mai pakpa mioi ama oiba ngamnaba wakhalonda ngasigi thoram asi pangthokpani haiki. The objective of this particular tour is that children relate to the artist or the program, and then they're able to see that they're not alone. That they are not alone going through this problem, and if changes happen in that person who's sharing his story, then they can happen in their lives also. So that's the main objective of why we do these tours. So we reach schools, we do this performance of music and life, and the artists will share about their transformational stories, and then we do like a question and answer session with them, like here, like it's happening over here. Amaromda school asida class 12 tamliba mahiroi Siwani na ngasi pangthokliba It's Not Over hariba thoram asina mahiroi oiriba aikhoida ahenba thongna pibaga loinana pukning wakhalbu masa fana thamduna punsida mai pakpa mioi ama oinanabagidama hena hona haningbagi inot piri haiki. The benefits which we have got is that we have been inspired by the sir which have come from Mumbai. He has the inspiration which he gave us based on his life story has really inspired us. It touched us, it made us cry, and then we'll make sure that we'll be bringing a change to something like that. Phobokchau ikhaidagi kumbi taba lambi ki fibam athuba matamda semjilagani haina kumbi kendragi MLA S Birana fongdokre PWD gi EETH Ranjit AETH Santi amadi atai official sing yauna chatkhiba yengsin khongchat aduda saruk yakhiba MLA S Birana kilometer 13.2 ani sangba lambi asi mafam sigi amatangairaba lifeline oiba lambini Mamangdasu lambi gi fibam Fachilaktabana MLA Local Area Development Fund ki senfamna pothole sing mensenduna anirak semjin kray adubu kwari gi nung chingba heavy load ki gari kaya chatpana nongju thada
Salan Konjindagi Kumbi Fawbagi kilometer manga dasmik anirom sangba lambi asisu kwari gi nung chingba heavy load ki gari kaya chatpana lambi fachilaktre Mizoram dagi lakpa gari na Churachandpur fawraga Fawak Chau Ithai dagi amok fawzilaklaga lambi sida laklaga Kakching Lamkhai fawdoklaga Myanmar yaukhiba yaba yamna samba maruoiba lambi su oibana Central Road Fund dasu proposal thabani adubu accept tawrakhide haiki अगोई PWD की कोई डिस्ट्रिक्ट की एग्जीक्यूटिव इंजीनियर AESO मागे कोई ऑफिशियल कुमायना लंबी थोंग फतब मयाम सिंह असिगी ताने जब मतमदा हक असिगी से तौदब याद्रब थबा मनी हादना कोई पुथो असे हादना तुमायना ताने जरे कोई कुंबी फौजिलगा कुंबीदगिना बर्मा बाव ताखिबे याखिबे की लंबी से कोई मदम ओरगदी कोई सेमगमगनी हाबगी थाजबदगी कोई ngasi mafam masida yamna mayam si wana nungsa marak sida कोई masigi lambi si yengba laksabani Midday meal gi worker amadi cook singi honorarium hengat kalbagi matangda khana nainabagi mifam ama ngasi lamlai da laiba Irawat Memorial Park ta laiba community hall da pangthokre Midday meal worker union Manipur amadi lamlai kendra midday meal cook ki apunba lupka punna sinduna pangthokhiba khana nainaba aduda Midday meal worker union Manipur gi president Y Indrani All Manipur Trade Union Manipur gi secretary A Sarachandra Midday meal worker union lamlai gi president S Ibe Tombi su sarukya Lamlai Kendra gi manung da laiba midday meal gi worker amadi cook singna mifam adu da saruk yakhi hausik tha amada lupa lising ama piriba sigi matangda wafam kaya taksin bagi matangda mot kaya su fongdokhi Mifam adu pangthokpagi matangda midday meal worker union Manipur gi president Y Indrani na haikibada atopa state kayada worker amadi cook singda piriba honorarium asiga state asida piriba asiga asuki matik khenare tha amada lupa lising ama piba sinadi kari tawgani hariba senfam asi hengatna ba honabada kendra sigi worker amadi cook singda mapung fana saugatna ba khanabani haiki अखोई स्कूल फागन चेना मिनिस्टर ऑनरेबल मिनिस्टर कोलिक मैम संगे दुगा कुकी मतंग दि कैम खन्ना बिदबसे अखोई जाम निंगमद्रे मरम मदना अखोइना हजिक तौजरिबसे सुमाई तौदना लमलाइदा अदुगा खुंडाक पमदा अदुगा अंद्रोदा मैम संगझलगा अंदरलोन मखल मोइना अखोई संगजनदबा याद्रे दना मफमजे पांगथोक जबनी खोंजंग हौद्रगदि हेक पीदबा अमा अखोई स्टेट गवर्नमेंट जिगी तौबा अतोपा स्टेट लिसिंग 13 यौगरे अदो स्टेट सा सुकी पीदेबा अखोइदि only center ki pireba liching amal jide hena maramadu nai khoi mafam jida pangthok tana movement sagal jani sidana tana te to paso khoi yam thuna mathang taurani Arunachal Pradesh ki Doimukta laiba 32 shuba battalion National Disaster Response Force cum Training Center da numit taruk ni chupna chathagadaba training saruk yarunabagi dama Nehru Yuba Kendra Thobal Wangzing Tentha Block ki volunteer kuntra ngasi Imphal thadok nakrei volunteer sing adu ngasi ayo NYK Sangathan Manipur gi State Director Mrs Jackie Ruivana North BOC dagi lamthakrei Civic Action Program gi makhada ngasi Mantri Pukrida laiba Homfumapan Suba CRPF na senduna kontha khavam lai harafam da water storage tank kun miyam da yenthokre tengbang pibagi achamba thoram aduda battalion asigi commandant Omkar Nath Singh battalion asigi officer Singh amadi lamdam adom gi miyoi kayana saruk yakhe Tharomgi nungi warol piraduna commandant Omkar Nath na haikibada CRPF na leiriba si praja miyam gi ngak senba khakta natana miyam na thengnariba awa nungai amadi chakhat thaurangi oiba thabak yadasu mateng pangba sini miyam gi seva fangjaba si CRPF ki oinadi yamna laibak fabani miyam gi support amadi nungsiba yaudana CRPF na sigumba thodang ama pangthokpa haibasi araiba amadi nate lamdam asida hauzik mayoknariba isingi awawa sigi yenglaga rain water harvesting taunabagi damak tangai fadana darkar leba miyoi sing khandoklaga water storage tank sing asi tengbang pibani haina mahakna haiki हमने सोचा कि इस साल अपने कार्यक्रम में से एक बार स्टोरेज टैंक खरीद करके जो पानी वेस्ट होता है संचय करके लोगों को उपयोग में लाने के लिए ये CAP में पहला प्रोग्राम हमने किया सिविक एक्शन प्रोग्राम करने का क्रियान्वयन करने के पीछे हमारा मुख्य उद्देश्य है कि स्थानीय लोगों के बीच में हमारी मेल मिलाप बढ़े
Malengi tongan mafamda pangthoknabagom Manipurdasu ngasi Social Awareness Service Organization saso na sinduna Imphal East DC Complex laiba Panchayat Bhavanda Overdose Awareness Day pangthokrai. Ngasigi thauram adu malemda drug overdose na laikhidraba mioisingda nungaitaba fongdokpo oina pangthokhibani. Saso na sinduna pangthokiba thauram aduda athoiba mithunglen oikiba Imphal East ki Additional Director Magistrate Samin Ahmad Sana Housing Society asida nisa ki polam sing laina fangba maramna nisa sizinaba ki changsu wangkhalakli naha kayana ngaihaki nungainaba nisa sizinarubadagi hainabi oirakhibana nisada laichurakpani pumnamak asi thinghounaba aikhoi khudimakna hotnaba mathok tai haiki. Central Agricultural University Manipur Amadi All India Coordinated Research Project on Forest Crops and Utilization ICAR Jansiga Puna Kusam Naduna Pangthokpa Numinini ki oiba National Group Made Ravi Lisingani Taramapan Kun Workshop ngasi Manipur Agricultural University ki Auditorium Hall da loisin krai chahi khuding ki pangthoklakpa workshop asida Manipur ICAR ki Director IGFRI ki Director Project Coordinator yauna state kayadagi lakhiba participant Chamarom na saruk yaki. Workshop asigi Organization Secretary Dr. R. Joseph Koirena thauram asiga mari leinana fongdorakpada lamdam asida sajik chafam oiramba mafam kaya mangsilakpa asi kannaba lamdam asida karamba makhalgi sajik thagadage amadi sajik mari leinana thorakliba problem singi matangda workshop asida mapung oina khanagani haiki. Uda koina hapkalliba kanosina akoigi leiriba Beren oina leiriba haitare koi uwa kakthalaga koina hana sajik chafam oina leirimba lam mangsilak pumna mangsijo koina kamain tawra kan ngamgadra haibagi sinaching koi program sing asi koi so one of the main topic oina koin thamjal lai atopa scientist kharana akoigi animal nutrition haitare sajik se pijaraga kyam senda kana phangari sangom si kyam pi thopangam gani adogi mathakta hena Lairiba sajik sina karmaine preserve tawgani karmaine lira thamgani haibagi nachingba koi technology mayam su koi ne khanna lai. Jananeta Irabot Memorial Trust Jimet Jiribam Amadi Friendly Environment Warrior FEW Jiribam Anina Kusam Naraga Babu Parada Laiba Irabot ki Complexa Lamtu Sengdokrai Loisilakpada SP Jiribam M Mobi Singh MPS ka SP Office ka Jimet ki Executive Body ki Mihut ka unaduna Irabot Thauram asi matau karam na fazana amasung mai pakpa Thauram ama oina bagi matangda wari sanaki loinana SP ki maikaidagi su pangba yaba mateng pangjage haina su fongdoki. Hayeng September gitang amadagi Jananeta Irabot Memorial Trust Jimet Jiribam na sinduna September tha si chahi khudingi Irabot tha haina pangthoktuna lakli. Thauram asiga mari leinana ngasi lamtu sengdokhibani. Ngasi lamtu sengdokliba asiga mari leinana Jananeta Irabot Memorial Trust Jimet Jiribam ki Lifetime President Dr. Chandam Kamal Singh na fongdorakpada ngasi Jimet amadi FEW na sinduna Social Service pangthoklibasi hayengdagi Jimet na sinduna September tha asibu Irabot tha haiduna chahi khudingi pangthoktuna lakliba thoram agi saruk ama oina ngasi Social Service asi pangthokchabani haiki. Mahakna makha taraduna Jimet na September thabum ama Irabot Thauram pangthokadaba asigi manung chana Jiribam da leriba school singda chatuna Irabot kanano mahakpu miyamna lamyanba haikibagi maramna karigino haibana chingba awareness kaya amasu haurakliba mahiroi singda pigani loinana September 13 Irabot na leikhidaba numit amadi Irabot ki September ki tang 13 mapok kumon thoramda Mars Pars competition amadi cultural troops na chingba yawba thoramsu pangthokani haiki. Magta koina ayukta hekalekat tamaga Irabot forum pangthokjari haiba clear tawjagani aduna hariba thoram masida pangthokjagadoribasi ama chukna Irabot ki maramda awareness pangthokjagani loinana Irabot ki maramda khananainaba pangthokjagani. Paugi merthana atenba break ama mulokjari. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari.
अदोम की लेजरीब सनाद यावरिब एलोय अमद एलिमेंट्स कया की चांग मरिक चुमना एक्यूरेट क्वालिटी अमदी क्वांटिटी ग लोइनना खंगहनबा ngamlagani lamjingba jewelry na pijariba khudong chaba asi lobihau adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau lamjingba jewelry, good quality is our priority. Salai Holdings Private Limited की Smart Universal Academy बो अगस्त की तांग तरा निपाल दा होटल ताज वेस्ट एंड बेंगलुरु दा ब्लाइंड विंग की इंडिया नसिन बा इंडिया एजुकेशन अवार्ड 2019 ये तोपगी थोरम दा बेस्ट डिजिटल स्कूल विथ CSR इनिशिएटिव इन मणिपुर 2019 हाइब अवार्ड अमदी तांग कुंगनी थोय दा दिल्ली की ताजमहल होटल दा इंटीग्रेटेड इचिवर्स ना सिंधुना पांगतोखिबा 10th नेशनल एजुकेशन एंड बिजनेस समिट 2019 दा स्कूल असी की प्रेसिडेंट डॉक्टर नारिंगम समरजित सिंह दा नेशनल एजुकेशन एक्सीलेंस अवार्ड 2019 पिरकपदा ngakoi leitna nungai phongdokchari ब्रेक की मतुंग दा तराम नौचरी मखातावा पाउदा युमथंग नरीबा असम दा येलहोमी कन्नबगी पांदम दा लेंगाक न लौखलकपा खोंगथांग की सरुक अमा ओइना नेशनल रजिस्टर ऑफ सिटीजन्स की अरोइबा लिस्ट फोंगलकपदा मियोय लाख 38 चलकले मियोय करोड़ अहुम लाख 38 रोम की मिंग अरोइबा NRC लिस्ट यावरे कनागोंबा लिस्ट असिदा पेंदबा यावरगदी फॉरेनर्स ट्रिब्यूनल दा नुमित चामगा कुन्नी मनुंगदा वाकलकपा यागनी हाइना स्टेट कोऑर्डिनेटर ऑफ NRC प्रतीक हजेलाना फोंदोखरे चेरक सिदा फोंगलकलिबा NRC की फाइनल लिस्ट असेंगबा इंडिया मचा सिंगबुना यावरक्ट्रगा नारोंदा चंगलखिबा मितो कया अमा यावरे हाइना असम की हानगी चीफ मिनिस्टर तरुण गोगोई ऑपोजिशन पार्टी AIUDF चुंगसिनबा गवर्नमेंट यावरिबा असोम गना परिषद यावना माइकै कयादगी पेंदबा फोंदोकनरकली ऑल असम स्टूडेंट्स यूनियन अमदी असम पब्लिक वर्क्स ना NRC की फाइनल लिस्ट अदबो याखिदबगा लोइना सुप्रीम कोर्ट ता वकटलगनी हाइना फोंदोखरे अखोइना NRC की लिस्ट की चिथबम दिथोकते करिगुम्बा ओरिजिनल इनहिबिटेंट हाइबसी मसक मुन्ना डिफाइन होइदे कनानो ओरिजिनल इनहिबिटेंट हाइबसी मसी कम्युनिटी की लिस्ट अमा गवर्नमेंट ना नत्रगा सुप्रीम कोर्ट न सेंबिरक्ते एता अतोपा एनी स्टेट की मीमा लेबजाबगी अयाबा पीबना कॉन्स्टिट्यूशन ना अयाबा पीबना मसी अतोपा स्टेट तगी लागा लेगगसु मसी NRC दा मिंचनम थोई मैतै सिंह नत्रगा मणिपुरी सिंह अखोगी प्रोविजन अनिमक्ता सिटीजनशिप रूल्स की 33 क्लोज नत्रगा स्पेशल प्रोविजन फॉर अदर स्टेट की मतुंगिना मैतै सिंह की मिंग NRC दगी चिथहोम थोकते नागा पॉलिटिकल इशू की वारोइशिन पुरक्त्रिंगैदा नागा नेशनल फ्लैग अमदी कॉन्स्टिट्यूशन हाना रिकॉग्नाइज तौनबा यूनाइटेड नागा काउंसिल UNC ना भारत की प्राइम मिनिस्टर नरेंद्र मोदी की पुकनिंग चिंगसिनख्रे पनबा याबदी भारत सरकार का शांति की वारी सानरिबा NSCN IM की माइकैदगिसु नागा की नेशनल फ्लैग अमसुंग कॉन्स्टिट्यूशन की वाफम मांगजौनना पुखतखिबा लेख्रबने हौजे नागालैंड की गवर्नर ओइबता नतना शांति की वारी असी की इंटरलॉक्यूटर सु ओरिबा RN रविना नागा शांति की वारी असी की वारोइशिन पुरकपा याना लेरे थेंगलबदा था अहुम की मनुंगदा वारोइशिन पुरकलगनी हाइबा वाफम फोंगदोखिबा लेख्रबने असम की धेमाजी डिस्ट्रिक्ट की सिरवा गांव लेबा मसा की चाही कुनिपान खक्तंग गारिबा असम पुलिस की सब इंस्पेक्टर निपानाथ ngarang मसा की मयुमदा मसा मतोमता सर्विस पिस्तौल कापसिंदुना सिजखरे हौखिबा कुमचा लिसिंग नितरा निपानदा सब इंस्पेक्टर ओइना थबक चंखिबा निपान नुमित खरनी की ममांगदा मयुमदा सुतीदा लेखिबने महाकरी मरिमगदमक सुसाइड तौदुना सिखिबनो हाइबा खंगबा ngamdri अरुणाचल प्रदेश स्टेट बैंक ऑफ इंडिया की डेप्यूटी मैनेजर विकास रंजन हजोई रेना बैंक अदुगी अकाउंट होल्डर अनिदगी लुपा लाख 3 हेना काइथोकलंबगी मरांदा पुलिस ना फाखरे महाक अकाउंट अमदगी लुपा लाख 2 हेना लौथोकलबा मतुंग इकुइदना हंदक अतोपा अकाउंट अमदगी लुपा लाख 3 हेना लौथोकलमखिबनी अकाउंट होल्डर सिंह अदुना मखोई की अकाउंट दगी यामलबा सेंफम सिंह लौथोकरे हाइना बैंक अदुदा वाकलकपदगी डेप्यूटी मैनेजर विकास रंजन हजोई रे पुलिस ना ngarang fagatkhibane ngasi ayu phongkhiba pauche singda kari maruba pau yakhibage habadu mayam puna miyeng taminasi lamjingba times miyam gi numit amasung hill leaders day pangthokre ikang thokne lauthoklagani chief minister manipur gi PHC marifu manga makta laboratory bike lehenkre transfer posting pina bahona bada khudongsa daba kya mayuknari Jayant Kumar नपसा की सेंग अमदे SK ऑयल नतना सब्सिडी पीबा लेते कराम श्याम लेंगाक्ता स्टेटमेंट पीबा पामद्रे CBI दो इना पीजरगे तोमसो
Sangai Express Churachandpurda kangna sandokpa laina kankhalagle JE dengue na naba masing chama yogdore ikang lauthokna bangasi wa khanaragani Chief Minister Land Revenue Collection Digital Payment yare mi hatpagi case ta jail yokre Speaker amasung Minister Syam Kumar dage Supreme Court na pakhum kaukre pokna form Miyam ginumit amasung Hill Leaders Day da lakhiba punumak Chief Minister na usara sing khudol tawkre Syam Kumar disqualified tawdabagi maram sayol ani gi manung da piraknaba Supreme Court na Speaker da khangan kre ahum suba MUC gi mapokumon pangthokre Cultural University Sangchang Lauba University ama ohensi Jayantu Kumar Bebishana Misi Police na yum da changdu na koiti thikre ama fakre isa gi misi asigi police da amukha na warol piraroi naharol gi thogdang miyam gi numit amasung Hill Leaders Day da upami sing yenthokre Manipur State ikang thokle haina ngasigi mifam na khanaraga lauthoklagani Chief Minister Lamgi tax thibada hena khudong sanaba lamfelda digital payment system hangdokre Saukhat pa khunai ama ohensi hairabadi aikhoi khudimak afaba maikai da kathokpa change uttam mahiroi leiriba makai educational institutions sing asi hinggadoribani Education Minister Huyen Lanpao Fact Encounter Case Binoy Bujel dagi thadorpagi lambida kaptuna hatpada chenaba command personnel ahum court surrender tawrakle Manipur da ikang thokle lauthoklagani Chief Minister Sana Leiba Public Sector Bank kuntare leiribasi taranithoi khakta da punsilagani Sitaraman Miyam gi numita Chief Minister na unaba lakpasing da usara sing yenthokre ikang thokle haina ngasi lauthoklagani Fact Encounter da senaba police personnel ahum surrender tawrakre Syam Kumar gi disqualification case sayol ani gi manungda speaker na pakhum piraknaba notice issue tawkre Ishal Express Miyam gi numit Hill Leaders Day da Chief Minister na usara yenthokre Chief Minister na Minister MLA khudimak ikang gi matang da khananaba mifam ngasi kauri State Police da statement pibagi mahuta CBI do oina pijarage JC gi thomi sing force matem da yaukiba Dr. Sarat Fanaba honarakpasi laibak thibani Tomso Iraiba Sing amasung SK Oil natana lengak na subsidy pide hanglapo wahang khuding gi pakhum pigani Syam ngasi mifam pangthoklaga Manipur ikang thokle lauthoklagani Chief Minister na miyam gi wakat tabaga loinana usara su yenthokre mahiroi singna sang naina class yaugadabani Aroibada maruba pau amuka na pizari. Hautik chathariba economic census asida official singna sengna thabak tawraktrabadi sarkar asina yengduna leiroi haina N Birena akanba wafam thamkre. More lambi paring dagi nisagi potlam fagat paleptri ngasisu nifuhumdo shuba AR amadi more police na lupa crore manga henbagi brown sugar ga konana miyoi ama fagat kre. CI College Bisnupur gi nauna saba classroom taru Education Minister T.S. Radeshyam na sangga kre oza nifu tare laiba college asida mahiru yangkhai fana karam davada MLA Radha Kishore na pendaba phongto kre. Amadi Assam lengak na NRC gi final list phongkre miyoi lakh 18 hena NRC da yaukhitre Supreme Court da appeal chatnaba thorang tongnakre Hausige onadi Manipuri pau matang swada loizare miyeng tabiri besingbo amukhana khurumjari